Makhuam Marangching landslide, Tupul railway station, Noney District Manipur. Laibak thiraba thodok asida leikidraba mising thibagi thabak ngasisu kana chathari. Ngasi mi thibagi aroiba numitni hari adubu hauzik phawbada miyoi manga thiba fangdri. Asigumba laibak thiraba thodok asi matungda thoktaba oirasanu. Rest in peace all departed souls in this unfortunate incident.